Kuki na Meiteida souraga santi porakpa ngamoi. Kuki da su sarkar da demand tawgadabane loina maksi kanada onjangani. Sarkar da onjangadabane. Sarkar da ne aikoi gi apam pam da apen pen da mayam chi demand tawgadabase. Ngasi lambi da ayet apan piriba any community kanglup phurup ki oisano. Ayet apan piriba makhoi busu aina haininge. National highway da amasung atai atopada humankind da aikoi sumaina ayet apan pibase masi phatte Kuki no oisano Naga no oisano Meitei no oisano Meitei pangal no oisano Manipur da khundan laita minaraga laiminariba mayamse masina makoina pendaba ama lakba matamda karigumba wakat demand ama tawningba matamda sarkar da tainagadabane micham praja da onjhallaga tainagadaba natte moigi demand bu lambi thingaga akoi kanana piba ngamdoino demand tawgadabasi kanadano kadai waidano akoi mafam khangdre misak khangakdre ngasigi naharol mayam ama ngasigi khunai sibu kandaba yade iramdam ireibak sibu kandaba yade haidana aikoi imalaiba ki damakta lepiba jamjaraba naharol kaya amagi mapunsi bu katho e hairakanda awana thidana mahaki punsi gi lambi chatgadaba hiram kaya amabu tungoina ramlaga ngasi imalaiba ki damaktane haidana lepiba makhoigi punsi gi tungda solakadaba makhoigi career da masina maram oirakanda soaliba mayamse kamdauna aikoina karamba midyeng changaga makhoigi punsi se amuk na hongnana kanbigadage haibase masigi ahumse yamna maruoiba khongthang ama oigadra khanjai ngasigi kaunaba yadraba unaba yadraba ngangnaba yadraba changthok changsan yanadraba kanglup phurup masen nakpak tanaribase amuk mahausa gi punsi dauna nungsi chanana totna tinaraga hingminaraga tangdu leitaba yamna nungsiba Manipur apun bagi saktam sagat pangamba Manipur ama oinanaba hotnaba haibase aikoi punamakisu tongan ba political party de leiriba punamakisu aduga ngasi paliba BJP lengak sigisu collective responsibility amane haibase ai sumaina thamning aikoi se imalaibak se yam nungsi iramdam sida pooga iramdam sida chaujari iramdam sigi irol nung sida tillaga masigi leibak leihau sida aikoi su nongmadi masida tin gi dawri ban punsi mama leibak nung sida ba kana su leibak sida leiram ai su nungsi mipung khudimak su mama leibak nung siramgani nungsi haidana aikhoina naujariba naha oiraba mioi lising kaya gi punsi bu masigi soiraba system se lengak ama leiri lengak amagi magi tongan ba department machineries myam ama leiri hairiba department khuding maksina magi mathau niyom sumna matam chana mafam chana aikoi magi mathauji pangtho akanda ngasigi youth mayam se tulama oina use tawra ibase masi tawram moidabane adubu laibak thibadi koi thokre kaya ama mioi lak kaya ama maru oina koi naha haiba tare satra khunai da leiriba amasung youth kaya ama masigi imalaiba ki akoi karigumba wakhalon amada aikoi se lukhreba tawre imalaiba haibase Manipur haibase megi tang ahungi irang thokjingai dagisu Manipur ko bolamdam se chahi lising ani ahum hena adugi puwari leira balamne karamba maongdano moina sanariba nungsibagi tulse khulai oina sijanaba yaba nateba nungsiba haibase akoina force tawba yaroi isa itomdagi manungdagi thokjarakadabani automatically it should come out from the core of our heart one cannot insist love and peace santi je akoina santi leihanninge haidana akoina hekta nampuda santi leina bokna bayaroi peace cannot be created aduna sidi masama thanda lakjagadaba potne asi punamakse aikoina naha lising kaya ngasi aina tattana haijaba kolom pairaga leijagadaba naharol kaya amabu ngasidi makutta phulai paire hairakanda chingya tamya chingpat turel ayuk nungdin numidang khangdana chatlaga leirine mase aikoina ngasidi madu phatte haidana chingthorakpagi mahutta makhoina chalamdaida miyamsina blessings pibira aban khunaije Manipur ko khunaije iramdamje karamba maigaida chatlibage se akoi ngasi yengminase mahausa akoi lalhauba yam kallingai matamda lalhauba yaugini haidana akoi lalhauba su imalaiba ki damaktani adugumba lambi du da chatkigadra haidana mama mapa oiba kyana hallaman kaya mana akoi thawai wadana section na senaramine macha oiba kaya gi punsi ji akoi kanbiramine ngasidi khutta khulai pairo na thadora abane masi akoi yamunna khandharagadi akoi yamna nungaitaba yamna akoi condemnable oiba adugumba thawong amaneba aduna mapung oina akoi ngasi akoina khangadabase sigi matang ri yengkanda yamna maru oi lan sidi nongma loisangini santi haibase khatna chainaba thoadi loisanba amsu lakani problem ama leiragadi solution so dum leigani waroi sindi matam changba yai nongmadi soidana purakani haiba thajai tawbadangbu puraktringai maraksida masina chaitheng pigraba masina directly impact tawgraba asigumba section of the society se
akoi makhoi si kamdona amuk kallaga makhoi gi tongana specific strategy ama yat pire harakanda kari karamba streamline tawthoga akoina makhoi se mangraba matam sotha horaba career gi lambi da putha horaba kaya senmit lon da sotha horaba kaya asi myam je akoina kamaina conflict kadage habese masine ba akoina yengadaba akoi gi vision se irang si loisanaba su hotnade naha myam amana masidai da mangaga ngasi sendal lambi sen tanpham leiraktraba khunai ne akoi Manipur se aina tattana haijabane ai gi thamoi da gi di yamna deeply feel tawjaba adubo mioi kharagi mafam da di mapung oina ngasi paliba lengak sason sigi mafam da di kaisu leitana khalamba yai adubo ai gi wakhalon se ai di adumak hai gini hairaga su leiri haibasu lepoi aikoi naha mayam sing asi greater imphal manung sida pauna bazar da oisnu thongal bazar da oisnu airport line da oisnu adagi any dukan macha ma uba yade dukan phamba yauge haidana honari ba mayam si private dukan sida tha gi lupa lising mari dang ahum chawanga dang manga dang phangagadi yare khala aba mioi bagi punsi se masi gi standard chi yengo asi gi phibam da ne bang si akoi ni hingi se pharmacy amata phiron yonba dukan amata showroom amta hujik hangba yade fast food amta hangba yade masidai da vacancy leibra private job se government job su sarkar na matam chana number of vacancy leiriba duga moina recruit tawbiri be ani siga wide gap huge difference leire asi su fill up tawbidaba private job si su phajana akoi karigumba proper mechanism ama government sina set up tawbire harakanda akoi kamdauna akoi sarkar gi thabak white collar job si mayam loina piba ngamba natte adu oitaragadi tunganba lambi da akoi naha oiba kaya sigi punsi se kamaina senmit lon phagat hanaba makhoi gi punsi se sotha hodanaba sendal lambi kamdauna yatpi gadage se khande hujik ai sada naha oiba kaya na thabak ki matang da hanga iba message mayam amle engonda aiba che mayam amalai telephonic conversation oina through sms oina kanagi facebook tagi whatsapp tagi akoi da thara iba mayam si akoi na kari tawrubo ngamni akoi di sarkar paijaba sunate sarkar gi part ama sunate just akoi di common man aman adu na ngasi paliba sarkar se masina akoi gi private industry adugumba factory industry mayam leidana maduda akoi na mapan tangaga hingjagani haiba lamdam sunate akoi gi apang suraga daily wages ta anadraba haiba tare aduna mi je awaba gi mathakta hena awaba henjalai isi lairaba masing nongma gi hengalai isi masi kari gino sarkar gi akaknaba mieng sana yengba ngamba moi gi vision leitaba policy program phajana yatpa ngamdaba sina maram oirakanda ne aduna aikoi naha mayam ngasi drop out ki rate wanga ibase class 10 tamaga loisanba satra Manipur da kaya class 12 loiraga akoi higher studies tamba ngamdana aikoi loisalliba akoi gi adugumba mahiroi kayam graduation loisallaga akoi lepkiba mi kayam amlei college ming chanba haujalamaga akoi marakta graduation loisandabida first year second year karamaga thabak ama phangadi yare haidana tawba adugumba makhal kayam lei asi punamakse aikoi munna khandaba mathau tai power hunger oidaba adagi lengak saswanda yamna mityeng sana yengba ngamba adugumba lengak ama mathau tai hairiba mangaba sotharaba khunai sida leiriba mahairoi group kaya ama naharol group kaya ama makhoi se aikhoina kannanabagi damakta ngasigi paliba lengak sason sina kari karamba akaknaba policy program sinbi gadage haibase aikoi miyamna ngasi wahang hangba mathau tai economy gi lamda expert oiraba Manipur gi intellectual kaya akhang ahei kya senior experts kaya mana Manipur gi senmit lon gi phibam se asuki matik so e haibase yam deep oina yengdaba yate aikoi Manipur gi khunai se wari ngai ngahak tu da sauningba wabado hek phabal waragana ne asaw se kokhiba dang tawe ngaki thema ga mi se long term plan yaudaba adugumba khunai ama oihalleba ngasi gi soiraba system sina aikoi praja sing si maduda hainarak badawna susannara abadawna tawre madugi mayok ta lepkadaba praja aikoi se maduda yana ba chatpagi type ta tawkhale kaidaru gadabno hairaga karibu kanani ai tomdana lawraga yaba nate kanana bu tabini akoi amani na ngangaga atatai nate da hairaga hekta tokhi masi punamakse ngasi paliba sarkar sigi system duna aikoi se pura brainwash tawrabane illusionary world amdane ba akoi ngasi hingi se reality da nate akoi hingi se illusion mitrang jadu gi sangsar da aikoi se tawhallaga luphallaga akoi se mangaga lehenba aduguma manglana ma gi punsi habdo oirabane masi afaba nate national highway da tawriba mayam se he makoina kari hai 2017 dagi moina wasa aga lakpasina ngasi 2024 yawraba national highway protection force thamgani haidana haigibane ngasi di praja miyam je kauramani na khangraba khangde tumin leisangre irang la akanda
ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯕ ꯒꯥꯔꯤ ꯈꯔ ꯊꯤꯡꯉꯒ ꯃꯐꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯥꯒꯤ ꯂꯅꯥꯏ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯒꯤ ꯁꯨꯃꯥꯡ ꯐꯥꯎꯔꯒ ꯆꯠꯂꯨꯕꯗꯧꯅ ꯃꯥꯒꯤ ꯂꯩꯔꯛꯇ ꯊꯣꯡꯒꯥꯟꯗ ꯆꯠꯄꯗꯧꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯕꯨ ꯊꯤꯡꯅꯤꯡ ꯃꯇꯝꯗ ꯊꯤꯡꯖꯟꯕ ꯌꯥꯕ꯭ꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯒ ꯃꯗꯨꯗ ꯌꯥꯔꯒ action amata laudana tuminna leithokpa ngamiba sarkar sineba akoina ngai lambi thingiba kangluptu natteba akoina ngai de lambi thingbaduda yahalliba tuminna leiriba ngasi government se masi moisu indirectly lambi thingiba natra fattaba thabak ama tawbada karimta haidaba tuminna yengaga leiba haibase fattabadu support tawsanbuga chap manai national highway protection force thamgani haire thamdre phare central paramilitary forces mayamga akoigi state forces leiriba mayam siga akoi day and night patrolling chalhalle harakanda pajjana akoi monitor tawraga strictly akoi law enforcing agency mayam singsina law nga angani irang leijaraga su pochai puthok pusanda karigumba problem amta lehalloi haidana 2023 gi june july adwai du makho pongna ngangi bane ado ngasidi pochai puthok pusan yabha yadabadi tokrakanda bom top seasonaraga lambi thong thugai ba hawra abane pura masi uheidaba toheidaba amukta tawdriba taliban gi lamda bawba hujik lepkhreba adu hujik manipur da chathaba hawre masi iraq iran da afghanistan pakistan da tawgadaba akoigi mawong matawdo masidi manipur sida asukki matik nungsi chanana akoi amatta oina yamna phajana ingna chikna hingjaramba khunai se masidi kang khong chairaga machet akoi amaga ama setoknari sine more chatlaga karbar tawjaramba imphal dimapur chatlaga akoi passenger gari tawre harakanda karbar tek tawjaramba pochai lokthok loksan tawjaramba mayam do ngasidi adugi lambi punamuk thadat khrabane gari driver oiraga adugi blue hill thawraga winger thawraga magic thawraga auto thawraga chelamba mayam do ngasi driver mayam do karai waida sen dalangani moise masigi chaithengsi ai da isa da mantri mandon mayam sida phangde haidana moina masigi awaba si kaidobe udabano